Loyalam E-PAO tabiriba khudimappu Hitram Susmitana numidangi pau pizari ahamida maruoida headline. Nongsumda lariba pamaina luchingba UNLF MPA gi lanmising game thadukuna chakkibe yaroi haina mairaba bisingna irang Toukhre. Delhi dagi phakiba KCB Taibanganba group ki leader Hawizam Dilip Numit Marini police custody da rimalang Toukhre. Taruk Subha General Panchyat election schedule technical ki khudongchadaba leibidagi cabinet na cancel Toukhre. Pausadona pijari. Nongsumda lariba pamaina luchingba UNLF MPA gi lanmising game thadokuna chakkibe yaroi haina mairaba bisingna irang Toukhre. Nongsum chingthakta lariba pambaina luchingba UNLF ki lanmi Singlup AP gi chaniga marfudara humdoi shuba marjing battalion lengangna ani shuba oina lawthokkinaba thorang torpagi mayukta Nongsum uyumpok amadi akoibagi miyamna yaningdabagi iho horakre. MPA gi lanmi sing aduna kem thadoknaba firal puduna tholakpada nupi mayamna mulaga mai thakre. Ihawaduga mari lenana iramdam kanbalop ikalgi sama Singlup ki convener Haikrujam Ombi Malem Khombin Hai. Lenga ki yathangni haiduna battalion asi Nongsum thadokuna chakkibe yaroi. Tha asigi tara nipanda lamdam asigi pauche singna battalion asi lautholagani haina phongnopa thengnabadagi miyamna honaruba tawdada ihawasi horakpani. Battalion asi mamangda su lautholnaba honarakhiba leikhrabani maduda Chief Minister Masana miyamda battalion asi lauthoklaroi haina thazaba piramlabani. Thazaba adugi ona tainabada lengana thabak tawrakliba asi laibak thibani mafam asida Central Force thamjilaklabadi kaidongnungda tangdolaitana khunja sing hingba ngamloi khunja singna asoi angam yauduna ngasi lau shingugi thabak chathariba asi su ngamlaroi maramaduna Nongsumda leriba camp asi thadokduna chatkhiba shungya yaroi hainasu mahana makhatana phungdokhi Miyamgi khongjang aduda saru yakibi ikalgi General Secretary Sarang Tem Romesh Maitain Hai Battalion asi leibadagi mafam asigi khunja sing aki tujungba leitana hinglakpani chingkhong chingya da leriba lofam sing asida asoi angam yaudana lau shingu unaramliba asi su battalion asi leitrabadi ngamlaroi battalion asi haukiba April da lauthoknaba lengangna horakpadagi Miyam Horaktuna Thingba Khaknatana Khundrapum STG MLA TS Lokeshwar Yaungna United Committee of Pukhao and Making Dolai Thabi ZP Ikal Amadi BPF Sinamgi Mihus Singa Chief Minister Yumnam Khemchanga Unaduna Wari Sana Kibale Krabani Maduda Chief Minister na battalion asi Lautokpana Miyamda Shokhalabadi Irang asi Loidriba Phawa Lengdana Lehelagani Habigi Thaziba Pirakibani Sedagi Chini Hena Chatpani Thazaba Thambiu Haina Chief Minister Masana Phongdoklamba Waphamadu ngasidi kadaida chakhrabage Chief Minister na pikiba Thazaba dugi ona tainabada Amuk hana battalion asi lauthonaba thorang tawriklubi asi khwaidigi hena laibak thibani battalion asi lauthokiba tarabadi khul asida soidana misi mina thoklagani miyamgi khalaga battalion asi khul asida lengnana thambiu haina su mahana makhatana phongdokhi Security force na khuchu khulai kaya fagatkhrei Lamdam asida tangdu laitaba puraknabagi pandamda security force na tongan mafamdagi khuchukulai kaya fagat pangamle hari Police ki pawsna hai ngarang security force na Thobal district ki Khongjong police station na konba tentha samu chingi chingkhong area dagi khulai khara fagat ki fagalaba khulai singa dudi sub machine gun carbine ama magazine ama amadi wall action rifle mangani Nakalamaromda Kangpopi district ki Kangpopi police station na konba Mauhing Khulamading North Changobung area anigi maraktagi khuchukhula kaya marom fagat pangamkhi Drug ka konana miyoi ani security na fagat krai Security force na miyoi ani drug ka konana masa gi mayumdagi fare hari Police tagi phangba pawamana hai faraba miyoi ani adudi Lilong police station na konba Lilong soipopi dagi MD Sahid Raman chahi kuntra mathoi amasung Thawal police station na konba Sangayumpham Nungphau Mafthak Laikai dagi MD Salahuddin Alais Amuba chahi kuntra nipani hari MD Sahid Rahaman dagi heroin gram nifu manga amadi MD Salahuddin dagi heroin gram kuntra mapan fagat pangamle haina paw asina makhatari Fazin kiba etigi miyoi mari condition amata yauduna thadokadabani haiduna khongjang changsingkhrai Security force singna fazin kiba etigi miyoi mari atuba matamda condition amata yauduna thadokadabani karigumba thadoraktrabadi mama oibi kayana akan mongda khongjang changsinaba sem saduna leire haina liwa lambi bokul makhong apunba mera paibi gi member
ꯍꯨꯟꯗꯣꯡꯕꯝ ꯄ꯭ꯔꯦꯃꯤꯅ ꯐꯣꯡꯗꯣꯔꯛꯂꯤ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯂꯤꯋꯥ ꯂꯝꯕꯤ ꯕꯣꯀꯨꯜ ꯃꯈꯣꯡꯗ ꯑꯦꯇꯤꯒꯤ ꯃꯤꯑꯣꯏ 3 ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯐꯥꯖꯤꯟꯈꯤꯕ ꯑꯗꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯆꯠꯊꯈꯤꯕ ꯋꯥꯀꯠ ꯃꯤꯐꯝ ꯑꯃꯗ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯏꯪ ꯀꯨꯝꯖꯥ 2019 ꯍꯧꯗꯨꯅ ꯀꯨꯀꯤꯁꯤꯡꯅ ꯌꯨꯝ ꯀꯌꯥ ꯃꯩ ꯊꯥꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯃꯤꯍꯥꯠ ꯊꯤꯅ ꯍꯥꯠꯈꯤꯕꯒꯤ ꯃꯊꯛꯇ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯃꯐꯝ ꯈꯪꯗꯅ ꯂꯩꯔꯛꯂꯤꯕ ꯃꯇꯝ ꯑꯁꯤꯗ ꯏꯔꯝꯗꯝ ꯑꯁꯤꯕꯨ ꯀꯟꯅꯅꯕ ꯀꯅꯥꯁꯨ ꯂꯩꯔꯛꯇ꯭ꯔꯕ ꯃꯇꯝꯗ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯊꯣꯔꯛꯇꯨꯅ ꯍꯣꯠꯅꯔꯛꯈꯤꯕ ꯀꯌꯥꯕꯨ ꯇꯨꯡꯑꯣꯏꯅꯔꯝꯂꯒ ꯉꯁꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯊꯧꯃꯤꯁꯤꯡꯕꯨ ꯐꯥꯕ ꯄꯨꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯛꯄ ꯑꯁꯤ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯌꯥꯅꯤꯡꯗꯦ ꯂꯩꯉꯥꯛꯅ ꯉꯥꯛꯄꯤ ꯁꯦꯟꯕꯤꯗꯕꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕ ꯃꯤꯌꯥꯝꯕꯨ ꯉꯥꯛ ꯁꯦꯜꯂꯛꯈꯤꯕ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯕꯨ ꯐꯥꯔꯒ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗ꯭ꯔꯕ ꯁꯍꯤꯡ ꯆꯥꯕ ꯑꯃꯒꯨꯝ ꯇꯝꯊꯤꯔꯕ ꯀꯨꯀꯤꯁꯤꯡꯕꯨꯅ ꯀꯔꯤ ꯃꯔꯝꯒꯤ ꯌꯣꯛꯈꯠꯇꯨꯅ ꯊꯝꯕꯅꯣ ꯏꯔꯥꯡꯅ ꯀꯜꯂꯕ ꯃꯇꯝꯗ ꯃꯤꯌꯥꯝ ꯉꯥꯛ ꯁꯦꯟꯅꯕ ꯄꯨꯂꯤꯁ ꯄꯔꯁꯅꯦꯜ ꯑꯃꯠꯇ ꯎꯗ꯭ꯔꯕ ꯃꯇꯝꯗ ꯃꯤꯌꯥꯝꯒꯤꯗꯃꯛ ꯂꯦꯞꯈꯤꯕ ꯑꯦꯇꯤꯁꯤꯡꯕꯨ ꯐꯥꯕ ꯍꯥꯏꯕꯁꯤ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡ ꯈꯛ ꯅꯠꯇꯅ ꯄꯦꯟꯅꯗ꯭ꯔꯕ ꯃꯤꯌꯥꯝ ꯍꯧꯔꯛꯇꯨꯅ ꯏꯒꯤ ꯂꯧꯈꯣꯡ ꯁꯥꯔꯛꯀꯅꯤ ꯑꯗꯨꯒꯨꯝꯂꯕ ꯐꯤꯚꯝ ꯑꯗꯨ ꯑꯣꯏꯔꯛꯇꯅꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯅꯔꯝꯗꯝꯒꯤꯗꯃꯛ ꯊꯧꯅꯥ ꯂꯩꯅ ꯊꯕꯛ ꯇꯧꯒꯗꯕꯅꯤ ꯑꯃꯗꯤ ꯐꯥꯖꯤꯟꯈꯤꯕ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯊꯧꯃꯤꯁꯤꯡ ꯀꯟꯗꯤꯁꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯊꯥꯗꯣꯔꯛꯀꯗꯕꯅꯤ ꯍꯥꯏꯈꯤ ꯃ꯭ꯌꯥꯟꯃꯥꯔꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯗ꯭ꯔꯒ ꯁꯞꯄ꯭ꯂꯥꯏꯌꯔ ꯑꯣꯏꯔꯛꯂꯤ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯐꯥꯎꯔꯒ ꯗ꯭ꯔꯒꯁꯤꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯁꯟꯗꯣꯛꯈꯤꯕꯒꯤ ꯈꯨꯗꯝ ꯃꯌꯦꯛ ꯁꯦꯡꯅ ꯐꯪꯂꯩ ꯏꯪ ꯀꯨꯝꯖꯥ 2019 ꯑꯐꯒꯥꯅꯤꯁꯇꯥꯟꯗ ꯇꯥꯂꯤꯕꯥꯟꯅ ꯗ꯭ꯔꯒ ꯊꯤꯡꯈ꯭ꯔꯕ ꯃꯇꯨꯡ ꯃ꯭ꯌꯥꯟꯃꯥꯔꯅ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯗ꯭ꯔꯒ ꯁꯞꯄ꯭ꯂꯥꯏꯌꯔ ꯑꯣꯏꯔꯛꯂꯤ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯐꯥꯎꯔꯒ ꯗ꯭ꯔꯒꯁꯤꯡ ꯑꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯁꯟꯗꯣꯛꯈꯤꯕꯒꯤ ꯈꯨꯗꯝ ꯃꯌꯦꯛ ꯁꯦꯡꯅ ꯐꯪꯂꯦ ꯍꯥꯏꯅ ꯅꯥꯔꯀꯣꯇꯤꯛꯁ ꯀꯟꯇ꯭ꯔꯣꯜ ꯕ꯭ꯌꯨꯔꯣ NCBꯅ ꯄꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯔꯤꯄꯣꯔꯠꯅ ꯍꯥꯏꯔꯤ ꯅꯥꯔꯀꯣꯇꯤꯛꯁ ꯀꯟꯇ꯭ꯔꯣꯜ ꯕ꯭ꯌꯨꯔꯣ ꯔꯤꯄꯣꯔꯠ ꯃꯇꯨꯡ ꯏꯟꯅ ꯉꯔꯥꯡ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯐꯣꯡꯈꯤꯕꯅꯤ ꯔꯤꯄꯣꯔꯠ ꯑꯗꯨꯅ ꯍꯥꯏ ꯃ꯭ꯌꯥꯟꯃꯥꯔꯗ ꯗ꯭ꯔꯒ ꯄꯥꯛꯇꯛꯅꯅ ꯄꯨꯊꯣꯔꯛꯄꯅ ꯃꯁꯤꯒꯤ ꯆꯩꯊꯦꯡ ꯃꯅꯤꯄꯨꯔ ꯃꯤꯖꯣꯔꯥꯝ ꯅꯥꯒꯥꯂꯦꯟꯗ ꯐꯪꯂꯤ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯔꯦꯖꯤꯝ ꯌꯥꯎꯅ ꯏꯟꯗꯣ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔ ꯑꯁꯤ ꯏꯔꯥꯏ ꯂꯥꯏꯅ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯇꯧꯅꯕ ꯌꯥꯍꯜꯂꯝꯕꯒꯤ ꯃꯦꯀꯥꯅꯤꯖꯝ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯁ꯭ꯇꯦꯠꯁꯤꯡ ꯑꯁꯤ ꯇ꯭ꯔꯥꯟꯖꯤꯠ ꯖꯣꯟ ꯑꯣꯏꯔꯛꯇꯨꯅ ꯗ꯭ꯔꯒꯀꯤ ꯑꯆꯧꯕ ꯂꯝꯕꯤ ꯑꯃ ꯑꯣꯏꯔꯛꯈꯤꯕꯅꯤ ꯃ꯭ꯌꯥꯟꯃꯥꯔꯗ ꯑꯣꯄꯤꯌꯝ ꯀꯜꯇꯤꯚꯦꯁꯟ ꯇꯧꯕꯒꯤ ꯆꯥꯡ ꯑꯁꯤ ꯀꯨꯝꯖꯥ 2018 19 ꯐꯥꯎꯕꯗ ꯆꯥꯗ 53ꯀꯤ ꯆꯥꯡꯗ ꯍꯦꯟꯒꯠꯂꯛꯈꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯝ ꯍꯦꯛꯇꯔ 95,400 ꯔꯣꯝꯗ ꯄꯣꯄꯤ ꯊꯥꯔꯤ ꯏꯟꯗꯤꯌꯥꯒꯤ ꯅꯣꯡꯄꯣꯛ ꯊꯪꯕ ꯕꯣꯔꯗꯔꯗ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯗꯒꯤ ꯑꯦꯟꯇ꯭ꯔꯤ ꯄꯣꯏꯟꯠ ꯑꯣꯏꯔꯒ ꯗ꯭ꯔꯒꯀꯤ ꯄ꯭ꯔꯗꯛꯁꯟ ꯕꯦꯁ ꯑꯁꯤ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯔꯛꯂꯤ ꯃꯁꯤꯒꯤ ꯈꯨꯗꯝ ꯌꯥꯝꯅ ꯄꯥꯛꯇꯛꯅꯅ ꯎꯕ ꯐꯪꯂꯦ ꯍꯥꯏꯅꯁꯨ ꯔꯤꯄꯣꯔꯠ ꯑꯗꯨꯗ ꯄꯜꯂꯤ ꯒꯣꯜꯗꯟ ꯇ꯭ꯔꯥꯏꯡꯒꯜ ꯑꯁꯤ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯔꯛꯇꯨꯅ ꯃ꯭ꯌꯥꯟꯃꯥꯔꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯑꯣꯄꯤꯌꯝ ꯑꯃꯗꯤ ꯌꯥꯕꯥ ꯇꯦꯕ꯭ꯂꯦꯠ ꯁꯞꯄ꯭ꯂꯥꯏꯌꯔ ꯑꯣꯏꯔꯛꯂꯤ ꯁꯥꯟ ꯁ꯭ꯇꯦꯠꯇ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯗ꯭ꯔꯒ ꯃꯈꯜ ꯀꯌꯥ ꯄꯨꯊꯣꯛꯄꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯃ ꯑꯣꯏꯔꯛꯂꯤ ꯏꯟꯗꯤꯌꯥꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯅꯝꯕꯔ 102 ꯐꯥꯎꯗꯨꯅ ꯆꯠꯂꯤꯕ ꯏꯝꯐꯥꯜ ꯀꯣꯔꯤꯗꯣꯔ ꯑꯁꯤ ꯍꯦꯔꯣꯏꯟ ꯑꯃꯁꯨꯡ ꯃꯦꯇꯥꯐꯦꯇꯣꯃꯥꯏꯟ ꯇꯦꯕ꯭ꯂꯦꯠꯁꯤꯡꯒꯤ ꯑꯦꯟꯇ꯭ꯔꯤ ꯄꯣꯏꯟꯠ ꯑꯃ ꯑꯣꯏꯔꯤ ꯏꯟꯗꯤꯌꯥꯗ ꯗ꯭ꯔꯒ ꯆꯪꯂꯛꯅꯕꯒꯤ ꯑꯅꯤꯁꯨꯕ ꯃꯔꯨꯑꯣꯏꯕ ꯃꯐꯝ ꯑꯃꯅ ꯃꯤꯖꯣꯔꯥꯝꯒꯤ ꯆꯝꯐꯥꯏꯅ ꯑꯣꯏꯔꯤ ꯆꯝꯐꯥꯏ ꯑꯁꯤ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯆꯤꯟ ꯁ꯭ꯇꯦꯠꯀ ꯌꯨꯝꯂꯣꯟꯅꯅ ꯂꯩꯔꯤꯕꯅꯤ ꯗ꯭ꯔꯒꯁꯤꯡ ꯑꯁꯤ ꯃ꯭ꯌꯥꯟꯃꯥꯔꯔꯣꯝꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯄꯨꯁꯤꯜꯂꯛꯂꯒ ꯑꯥꯏꯖꯣꯜ ꯐꯥꯎꯗꯨꯅ ꯑꯁꯥꯝꯒꯤ ꯕꯔꯥꯛ ꯚꯦꯂꯤꯗ ꯂꯩꯕ ꯁꯤꯜꯆꯔ ꯇꯝꯅ ꯄꯨꯁꯤꯜꯂꯛꯂꯤ ꯏꯪ ꯀꯨꯝꯖꯥ 2015ꯒꯤ ꯑꯣꯏꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯄꯨꯟꯕ ꯃꯦꯇꯥꯐꯦꯇꯥꯃꯤꯟ ꯇꯥꯏꯞ ꯁ꯭ꯇꯣꯜꯃꯦꯟ ꯗ꯭ꯔꯒ ꯀꯦꯖꯤ 3,935 ꯐꯥꯒꯠꯄꯗ ꯃꯤꯖꯣꯔꯥꯝ ꯈꯛꯇꯗꯒꯤ ꯀꯦꯖꯤ 1,183 ꯐꯥꯒꯠꯈꯤ ꯑꯄꯨꯟꯕ ꯃꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔꯗꯒꯤ ꯀꯦꯖꯤ 335 ꯗꯦꯜꯂꯤꯗꯒꯤ ꯀꯦꯖꯤ 153 ꯒꯨꯖꯔꯥꯠꯇꯒꯤ ꯀꯦꯖꯤ 309 ꯑꯃꯗꯤ ꯀꯔꯅꯥꯇꯀꯥꯗꯒꯤ ꯀꯦꯖꯤ 164 ꯐꯥꯒꯠꯈꯤ ꯍꯥꯏꯅꯁꯨ ꯔꯤꯄꯣꯔꯠ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ ꯗꯦꯜꯂꯤꯗꯒꯤ ꯐꯥꯈꯤꯕ KCP ꯇꯥꯏꯕꯪꯉꯥꯟꯕ ꯒ꯭ꯔꯨꯞꯀꯤ ꯂꯤꯗꯔ ꯍꯥꯎꯕꯤꯖꯝ ꯗꯤꯂꯤꯞ ꯅꯨꯃꯤꯠ 4ꯅꯤ ꯄꯨꯂꯤꯁ ꯀꯁꯇꯗꯤꯗ ꯔꯤꯃꯥꯟ ꯂꯧꯊꯈ꯭ꯔꯦ ꯃꯃꯥꯡ ꯊꯥ ꯃꯦ 6ꯇ ꯗꯦꯜꯂꯤ ꯄꯨꯂꯤꯁ ꯁ꯭ꯄꯦꯁꯤꯌꯦꯜ ꯁꯦꯜ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯑꯦꯖꯦꯟꯁꯤꯁꯤꯡꯅ ꯆꯠꯊꯈꯤꯕ ꯖꯣꯏꯟꯠ ꯑꯣꯄꯔꯦꯁꯟ ꯑꯃꯗ ꯅ꯭ꯌꯨ ꯗꯦꯜꯂꯤꯒꯤ ꯃꯐꯝ ꯑꯃꯗꯒꯤ ꯐꯥꯈꯤꯕ KCP ꯇꯥꯏꯕꯪꯉꯥꯟꯕ ꯒ꯭ꯔꯨꯞꯀꯤ ꯂꯤꯗꯔ ꯍꯥꯎꯕꯤꯖꯝ ꯗꯤꯂꯤꯞ ꯑꯦꯂꯥꯏꯁ ꯇꯥꯏꯕꯪꯉꯥꯟꯕ ꯉꯁꯤ ꯀꯣꯔꯠꯇ ꯄꯨꯊꯣꯛꯇꯨꯅ ꯅꯨꯃꯤꯠ 4ꯅꯤꯒꯤ ꯄꯨꯂꯤꯁ ꯀꯁꯇꯗꯤ ꯔꯤꯃꯥꯟ ꯂꯧꯊꯈ꯭ꯔꯦ ꯍꯥꯏꯔꯤ ꯍꯥꯎꯕꯤꯖꯝ ꯇꯥꯏꯕꯪꯉꯥꯟꯕꯅ ꯉꯔꯥꯡ ꯗꯦꯜꯂꯤ ꯄꯨꯂꯤꯁꯀꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯇꯤꯝ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯃꯅ ꯇ꯭ꯔꯥꯟꯖꯤꯠ ꯔꯤꯃꯥꯟꯗ ꯏꯝꯐꯥꯜꯗ ꯄꯨꯔꯛꯂꯕ ꯃꯇꯨꯡ ꯁꯤꯡꯖꯃꯩ ꯄꯨꯂꯤꯁꯅ ꯂꯧꯈꯠꯂꯒ ꯀꯦꯁ ꯑꯃꯒ ꯃꯔꯤ ꯂꯩꯅꯅ ꯐꯣꯔꯃꯦꯜ ꯑꯦꯔꯦꯁꯠ ꯇꯧꯔꯕ ꯃꯇꯨꯡꯗ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 11 ꯇꯥꯕ ꯃꯇꯝꯗ ꯏꯝꯐꯥꯜ ꯋꯦꯁtkꯤ ꯆꯦꯔꯥꯎ ꯀꯣꯔꯠ ꯀꯝꯄ꯭ꯂꯦꯛꯁꯇ ꯂꯩꯕ ꯗꯤꯁꯇ꯭ꯔꯤꯛ ꯁꯦꯁꯟ ꯖꯖ ꯏꯝꯐꯥꯜ ꯋꯦꯁꯇ ꯄꯨꯊꯣꯔꯛꯈꯤꯕꯅꯤ ꯀꯣꯔꯠꯅ ꯄꯨꯊꯣꯔꯛꯈꯤꯕ ꯑꯗꯨꯗ ꯁꯤꯡꯖꯃꯩ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯎꯕꯤꯖꯝ ꯇꯥꯏꯕꯪꯉꯥꯟꯕꯒꯤ ꯃꯊꯛꯇ ꯂꯩꯕ ꯀꯦꯁ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯈꯥ ꯇꯥꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯒꯤꯗꯃꯛ ꯄꯨꯂꯤꯁ ꯀꯁꯇꯗꯤ ꯔꯤꯃꯥꯟ ꯄꯤꯅꯕ ꯄ꯭ꯔꯦꯌꯔ ꯇꯧꯈꯤ ꯂꯣꯏꯅꯅ ꯗ꯭ꯌꯨꯇꯤ ꯃꯦꯖꯤꯁꯇ꯭ꯔꯦꯠꯀꯤ ꯀꯣꯔꯠꯅꯁꯨ ꯊꯥ ꯑꯁꯤꯒꯤ 30 ꯐꯥꯎꯕ ꯅꯨꯃꯤꯠ 4ꯅꯤꯒꯤ ꯄꯨꯂꯤꯁ ꯀꯁꯇꯗꯤ ꯔꯤꯃꯥꯟ ꯄꯤꯈꯤ ꯄꯟꯕ ꯌꯥꯕꯗꯤ KCP ꯇꯥꯏꯕꯪꯉꯥꯟꯕ ꯒ꯭ꯔꯨꯞꯀꯤ ꯂꯨꯆꯤꯡꯕ ꯍꯥꯎꯕꯤꯖꯝ ꯗꯤꯂꯤꯞ ꯑꯦꯂꯥꯏꯁ ꯇꯥꯏꯕꯪꯉꯥꯟꯕ ꯃꯃꯥꯡ ꯊꯥꯒꯤ ꯃꯦ 6ꯇ ꯗꯦꯜꯂꯤ ꯄꯨꯂꯤꯁꯀꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯁꯦꯜꯅ ꯑꯥꯔꯝ ꯑꯦꯛ ꯑꯃꯁꯨꯡ UAPAꯒꯤ ꯃꯈꯥꯗ FIR ꯂꯧꯈꯠꯈ꯭ꯔꯕꯅꯤ
Toukhre suba General Panchyat Election Schedule Technical Khudongchadaba leibadagi Cabinet na cancel Toukhre. Tha asigi tara manga da state asigi matam sangna pangthokna lakliba General Panchyat Election gi schedule sing State Cabinet na chahi asigi October ama da pangthoklagani haina ayaba pikhruba matung Rural Development and Panchayati Raj RDNPR gi Commissioner Sumanta Singh na pangthokadoriba election asigi tentative schedule phawa thokhraba matung ngarang Chief Minister na chair lauduna Mantri Pukhi da pangthokiba State Cabinet ki mifamna election gi schedule asi amuk hanna defer Toukhre hari. Official of E-PAO amagi matung ina ngarang pangthokiba cabinet mifam aduda panchayat election gi schedule defer tawkiba asi hauzik state asigi oriba phibam Taibanganba challenge sing haibadi nauna sem ki ba panchayat committee gi delimitation gi exercise sing loidana leriba sing asigi yengduna ngarang gi cabinet mifam dan tha asigi tara manga da phamkiba cabinet mifam na laukiba panchayat election gi schedule adu defer tawkibani hari. Chief Minister Yumnam Khemchana chair lauduna Mantri Pukhi da leiba CM Secretary ta pangthokiba State Cabinet mifamaduda Deputy Chief Minister Lo Sidiko amasung Minister KH Loken Singh Sharuyakhi aduga Deputy Chief Minister Nemcha Kipjen na virtual mode video conferencing gi khutangda Sharuyakhi hairi. Assam da sasinaba Dr. Humfu Fagatkrai Assam gi Chief Minister Hemanta Biswa Sarma na hari haukiba chahi amarom asida Assam da certificate paidana ana layang bigi thawak chatharamba sasinaba Dr. Humfu hena fare hakchel gi thorang hena fagarhanduna anaba singbu aran mongda layang bigi thawung lehendanaba Assam sarkar gi thawung thoksel gi makhada Dr. Saduna layang lamba miyusing adu fagatkibani hari. Social media da thagalakpa warol da Chief Minister Hemanta Biswa Sarma na hai mahaki sarkar na khunagi fataba sing manghana bahonari ain kaiba mongda drug lalonba amadi angang oina luhongba thingnaba thabak pakshana paikhalaba matungda sarkar na hauzik amuk shasinaba Dr. Singh fagatpagi thabak asi chatharakpani mahak na hai asigumba sasinaba Dr. Humphuni toi fagatuna case 58 register Toukhre makhatana su hiramasigi matangda lengana thijin humjinbagi thabak chathakigani. Central Government amasung BJP na luchingba State Government singna nupigi oiba akhanaba fan kai thaduna bot lainaba honari haina o ipobina phongdorakli. Manipur Pradesh Congress Committee MPCC ki President amasung hanagi Chief Minister Okram Ibobi Singna General Election pangthokadabagi matam naksilalaba Manipur State asida Narendra Modi na luchingba Central Government amasung BJP na luchingba State Government singna nupigi oiba akhanaba fan kai thaduna bot lainaba honari haina mara sirakli. Handakta Imphal mafam amada pangthokiba thoramda saruk yaraduna mahana hai government asina state asigi nupi singda lupa lising tara piragani haina lauthoki hairiba sel ge kana bapigadoriba asi public exchequer singdagini Shanfam Singh asi Prime Minister Narendra Modi masagi furit khawdagi natte haraduna senfam asigi kana fangadoriba asi asengba women empowerment tongdaba changadaba machak sing maru aina property structure policy sing leba nupi singda pigadabani senfam asi iralaina achan mirai naina piba yaroi amadi nupi khudingmakta fanghanbasu oithokloi hari karigumba senfam asi zenain oina nupi beneficiaries singda piba tarabasu category wise khandoklaba matung pifam thoi haiki Federalism amasung state autonomy dam iyeng thamnaduna veteran Congress leader asina hai state ki affairs singda center na khud thingjinbagi authority leite amadi state government asigi asonba sing paladuna center na state government asi thugainingba matamda thugaiba ngamgani amadi chief minister phawa sindokningba matamda sindokpa ngami haraduna migi khudombi matonda lenga paiduna hingadabagi sharuk shikibani hena phai haiki Miyamna Kauridabadi, Manipur State, Lisingamaga Jamapan Nifumapan, Gimangda, Maning Makatamba, Langak, Oinalerami Habisi, Itihasna Sakini Haiki. Magna Makataraduna Hai, Manipur State as the Apupe State, Ama Oibena Rakangde, Hosipawa, New Delhi, Manipur Miyangi Kolawasi, Hosipawa, Nintina Tabi, the Duna Lagli Haiki. Magna Makataraduna, ruling party na power sinks centralized Toriba Asina, Maram Oiraga, Lebag Asida, autocratic rule Leba Horkley. Maramasina Lebag Asigi Miyamna Constitution na piriba rights sing exercise toduna party asida achobo para amatambiba matam yaure haiki. Nagataruk hatkibagi matang da cookies do council na phongdokiba wafamgi mayokta NIA da thizinaba demand Toukhre haina THRA na phongdorakli. Naga civilians taruk hatamthina hatkibagi matang da cookies do council gazette sigi chairman Highland Thanglet na Phongdokiba wafam singi matangda National Investigation Agency NIA na thizinaba Thado Human Rights Advocacy THRA na Wakatkre
Kukizo Council Gazette Sina Tha Asigi Kunmanga the Pangtokiba Press Conference Asigi Matang the Federal Investigation Ama Pangtoknaba Loop Asina Demand Tauri Masina Kanglup Shing Natraga Mio Karana Hana Sunabaki Todogasi Toktringi Mamangdagi Kanglabra Todogasi the Mateng Pankrabra Natraga Paulo Sinduna Tamkrabra Habidu Kangdonabani Hari Thado Human Rights Advocacy Thado Todog Asida Saru Yakiba Punamapu Tuna Faduna Wild Chatanaba Lamdam Asida Tabak Tauriba Militant Kanglup Singi Kulai Sing Lautonaba Amastung Logi Chatna Kanglun Sina Chana Handaba Demand Tauri Chuchampur District Headquarter Bangtokiba Press Conference Aduda Kukizo Council Giluchingba Asina May Tarahundoida Kuki Militant Singna Lailon by Fake Kuldagi Faduna Pukiba Naga Civilian Terok Asibo Hat Kibada Bakogi Community Miyushin Sharu Yaki Habidu Yazaki Amasung Todok Asibo Pungning Nuaitaba Matamamada Tokiba Atoba Asoba Amani Haina Panki Adumoina Mag Thado Human Rights Advocacy na Wapam Sing Asibukana Yaning the Bufondo Pagalena Asigumba Apology Asina Kanglon Mayok the Tabak Torambagi died to give Husin Bangamloy Netraga Mara Leraba Miyushimbu Kopi Bongamloy Haina Fondo Rakli Human Rights Root Asina Hena Chawa Hingsagi Mawong Ama Uladuna Naga Civilian Teruk Hatkiba Asiga Amasung Ausipaware Productriba August Disangani Kumangagi Thado Luchingba Neha Kam Jom Haubu Hatkibagi Todo Anigi Manunda Manaba Fundoli Arubida Maruiba Pau Amukana Pizari Nongsum the Lariba Pamina Luchingba UNLF MPA Gilan Missing Game Thadu to Najak Bayari Hana Maraba Bissing Iran Toukhre Delhi Degi Pakiba KCB Taibanganba Group leader Hobizam Dilip Numit Marine Police Custody Rimalau Toukhre Taruk Suba General Panchyat Election Schedule Technical Ki Khudong Chadaba Leibidagi Cabinet na Cancel Toukhre Matang asida loyalam E-PAO na Numitangi PAO People Lazare Tabili Bakutimako Amuka Hana Kurumjan